B2 Entertainment Channel asibu yeng sangpireba taba sangpireba myam ahanba taramna uksari ngasi liga dawriba wari asina nungaibadagi awabana lumba henbra wari asi hingliba natragana sikraba kanagumba amataga mari leilajade wakhalda sagatuna ngahak mayamna nungainaba mayamda karigumba amatang kanaba pinabagidamta semjaba warini soiki lankhiba yawrabasu khwai mayamna ngakpiyu haiduna haijari wari sibu iriba wari sibu liriba ai isama bungoras ado wari si mayam punna taminasi nungaibadagi awabana lumba henbra wari asi Sandhya kauba oja amakaki wari Sandhya private school amagi oja ni yum pandri pangani haibagi thajabasu leite Sandhya akhang kanbi nupi amani ningkhibada hongande thauna phai migi awabadi uba ngamdi aigi wari macha asi Sandhya gi punsi nainabagi wari di natte adubu Sandhya gi punsi khanglaga wari asi tabani hena nungaigadra khanduna Sandhya gi punsi gi wari macha amatang hana lijarakke mayam dawna Sandhya su punsida nungsiba pamjaba kanagumba ama thengnarakidaba natte mahaki punsida su thengnaki nungsijaba pamjakiba kanagumba ama Rajesh Sandhya khoigi laikai gi mabung singni adubu Rajesh na Sandhya bu atukki matik nuksijaki Sandhya na su Rajesh bu atukki matik nuksijai adubu laikai oirubana hayeng minok masa mayam amasu phaurakani adugi mathakta imung manung na su yanar oi haibasi Sandhya masa khangi maram asidagi Sandhya na Rajesh tagi lapthokna bakayara honajai adubu nungsiba kaubanina lapthokki khalli haibadu mangai kaidonda lapthokpu ngamde nakal amromda imoba kauba Rajesh ki yamna luna tinajaba mamanaba amalai imobana Sandhya bu aduki matik pamjai nuksibadi natte mahaki oinibani maram asina imobana Rajesh amasung Sandhya gi nuksinabagi lambida ayetba ama adum oiduna lay adubu Rajesh nadi imobana Sandhya bu pami habsi nomuta chu khallude khangningasu tawde maramdi mahak Sandhya bu aduki matik thajajai matam kharagi matungda imobana Rajesh amasung Sandhya moigi imung manungda wari pumba lithoe makhoi yanadana basille imobana imung ani dusu laikai oibaga mina ngangnarakadabu mayamdu kirubana macha macha singda warakjai hai nabani gi lambido oiroi ngallingaida lapthoknanaba sillu haiduna nungsinaba haibadu kaurubanina imung manungna makhoi ani bu lapthoknanaba sillibaduna makhoi ani bu henna nungsinanabagi maram ama oirai naha oiriba makhoi ani gi thamoida nungsinabagi panthamdu pamanbana yum thadokduna makhoi langphaida chatlasi haiduna lepnare numitu mabani na hainakhiba numituni Sandhya bus waiting set aduda Rajesh pu ngaiduna leiram phana kuina ngaire Rajesh lakmandabadagi Sandhya adu Rajesh moigi yum lomda tapna makhongna lakpa horam mana lambi ja tapna lakpana Rajesh hoigi konthong yoramdai machinda mi mayam ama omsinduna leiram changsinduna Sandhya na kaidorabage haiduna yengba matamda Rajesh ki masadu ina pungangang leiram hangnai ngangnai mayam ama karamna tawribano masigi accident si adubu kanamatana langlalangjin haibadudi puthokhide accident adu Rajesh na Sandhya unaba lakpagi lambida thokhiba accident Rajesh na sangsar si thadokadabagi aroiba mikupta Sandhya da hairamba wafamdi aiga naknaba kanamatasu thajarun wahaisina taklibasi Rajesh pu imobana garina thomduna hatlibra haibasigi chingnaba amadi taki adubu karisu tawba ngamkhide lairabi Sandhya na karidi tawduni nupigi mapokta pokpini mahakna kanada kari tawba ngambani mathamoida takshi sonba natana upai amata leijade nungsi panthung phanglani khanduna haraujaduna sakatcharuba manglat kaya ningba kaikhi asumna awaba kaya khangduna lakpani Sandhya ngasi phawba yum pandri Rajesh natana kanagumba amata mahaki thamoi piraroi haiduna wasakhre masini Sandhya gi hokhiba punsigi wari aduga ngasina Sandhya private school amada join tawduna oja oiri
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯟꯙ꯭ꯌꯥ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯁꯟꯙ꯭ꯌꯥꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥꯅ ꯆꯪꯂꯤꯕ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯀ꯭ꯂꯥꯁ ꯑꯃꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯀ꯭ꯂꯥꯁꯁꯨ ꯅꯠꯇꯦ꯫ ꯀ꯭ꯂꯥꯁ 8-9 ꯃꯨꯛꯀ ꯇꯝꯕ ꯑꯉꯥꯡꯁꯤꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯟꯙ꯭ꯌꯥꯅ ꯀꯗꯥꯏꯗꯅꯣ ꯑꯁꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯁꯨꯠ ꯁꯨꯠ ꯂꯥꯎꯅ ꯀꯞꯄ ꯊꯦꯡꯅꯈꯤ꯫ ꯀꯞꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯟꯙ꯭ꯌꯥꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ, ꯅꯨꯄꯤ ꯃꯆꯥ, ꯀꯩꯗꯧꯔꯦ? ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯦ? ꯅꯪꯒꯤ ꯑꯣꯖꯥꯗ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯤ? ꯍꯪꯖꯩ ꯍꯥꯏꯕꯗꯅꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗꯦ꯫ ꯐꯅ ꯀꯨꯏꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯂꯤ, ꯑꯗꯨꯒ ꯍꯪꯉꯤ, ꯀꯩꯗꯧꯔꯕꯒꯦ ꯅꯨꯄꯤ ꯃꯆꯥ? ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯅꯪꯒꯤ ꯑꯣꯖꯥꯗ ꯍꯥꯏꯌꯨꯁꯦ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ꯫ ꯄꯤꯛꯂꯕ ꯑꯉꯥꯡꯗꯨꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯃꯃꯤꯠꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯥꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯟꯙ꯭ꯌꯥꯅ ꯍꯪꯉꯤ, ꯌꯨꯝ ꯑꯗꯨꯗ ꯅꯪꯒꯤ ꯄꯨꯄꯨ ꯕꯣꯕꯣꯛꯇꯤ ꯂꯩꯇꯕꯔꯣ? ꯄꯨꯄꯨ ꯕꯣꯕꯣꯛꯅꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯒꯦ? ꯑꯣꯖꯥꯗꯨꯒꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯁꯥꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯑꯣꯖꯥ, ꯑꯩꯒꯤ ꯄꯨꯄꯨꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯕꯣꯕꯣꯛꯇꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯄꯥꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯃꯥꯗꯣ ꯂꯨꯍꯣꯡꯕꯤꯈꯤꯗꯦ ꯍꯥꯏ, ꯂꯧꯁꯨ ꯂꯧꯈꯠꯄꯤꯈꯤꯗꯦ ꯍꯥꯏ꯫ ꯑꯎꯟꯄꯣꯠ ꯌꯥꯎꯔꯛꯇꯕꯒꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯄꯥꯝꯗꯗꯨꯅ ꯂꯩꯔꯤꯕ ꯏꯕꯣꯛꯇꯗꯤ ꯕꯕꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯣ ꯍꯔꯥꯎꯗꯨꯅ ꯏꯃꯥꯕꯨ ꯇꯥꯟꯊꯣꯔꯛꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯕꯗ ꯁꯔꯨꯛ ꯑꯃ ꯑꯣꯏꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯑꯃꯨꯛ ꯀꯞꯄꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯁꯟꯙ꯭ꯌꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ, ꯑꯗꯨꯒ ꯑꯉꯥꯡꯗꯨ ꯄꯝꯈꯠꯂꯒ ꯑꯃꯨꯛ ꯍꯪꯉꯤ, ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯕ? ꯅꯪꯒ ꯅꯪꯒꯤ ꯏꯃꯥꯒ, ꯏꯃꯥꯕꯨ ꯄꯣꯛꯄ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯒꯤ ꯌꯨꯝꯗ ꯆꯠꯂꯕ꯭ꯔꯣ? ꯑꯣꯖꯥ, ꯆꯠꯇꯦ꯫ ꯏꯃꯥꯒ ꯑꯩꯒ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯀꯞꯄꯁꯨ ꯐꯅ ꯀꯨꯏꯅ ꯊꯦꯝꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯏꯃꯥꯗꯣ ꯑꯩ ꯄꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯃꯥꯗꯣ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯀꯣꯏꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯣꯖꯥ, ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯗꯤ ꯏꯃꯥꯒꯁꯨ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯦ ꯑꯣꯖꯥ, ꯄꯥꯕꯅꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯑꯣꯖꯥ꯫ ꯑꯉꯥꯡꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯟꯙ꯭ꯌꯥ ꯅꯨꯡꯉꯥꯏꯇꯕꯅ ꯉꯝꯈꯩ ꯑꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯁꯟꯙ꯭ꯌꯥꯅ ꯁꯨꯝꯅ ꯍꯥꯏ, ꯅꯨꯄꯤ ꯃꯆꯥ, ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯑꯩꯁꯨ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯩ ꯅꯪꯒꯤ ꯑꯣꯖꯥꯅꯦ꯫ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯅꯥꯒ ꯂꯩꯔꯤꯕꯒꯦ? ꯅꯪꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯒꯁꯨ ꯑꯣꯖꯥꯒ ꯂꯩꯔꯁꯨ ꯌꯥꯏ, ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯑꯗꯨꯒꯤꯗꯤ꯫ ꯍꯥꯏꯌꯨꯁꯦ ꯍꯥꯏꯌꯨꯁꯦ, ꯅꯪꯕꯨ ꯀꯅꯥꯒ ꯂꯩꯔꯤꯕꯒꯦ ꯍꯧꯖꯤꯛ? ꯐꯅ ꯀꯨꯏꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯑꯉꯥꯡꯗꯨ ꯁꯨꯠ ꯁꯨꯠ ꯀꯞꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄ ꯄꯨꯄꯨꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯌꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯧꯅ ꯑꯩꯒꯤ ꯏꯃꯥꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯗꯤ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯏꯃꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯣꯖꯥ꯫ ꯌꯦꯡꯉꯨ ꯑꯣꯖꯥ, ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯃꯃꯥ ꯑꯁꯤꯅ ꯃꯆꯥ ꯑꯁꯤꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯃꯕꯨꯛ ꯏꯟꯕꯤꯔꯤꯕ ꯃꯇꯧꯁꯤ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯑꯣꯖꯥ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯀꯞꯅꯤꯡꯉꯤ ꯑꯣꯖꯥ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯁꯟꯙ꯭ꯌꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ, ꯀꯞꯄꯤ, ꯑꯉꯥꯡꯗꯨꯕꯨ ꯀꯣꯟꯖꯩ, ꯊꯦꯝꯕꯤ ꯑꯉꯥꯡꯗꯨꯕꯨ ꯑꯃꯨꯛꯁꯨ꯫ ꯐꯅ ꯀꯨꯏꯅ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ ꯑꯉꯥꯡꯁꯥ, ꯅꯣꯏꯒꯤ ꯐꯝꯐꯝꯗ ꯐꯖꯅ ꯐꯝꯅꯔꯣ꯫ ꯑꯉꯥꯡꯁꯥ, ꯉꯁꯤꯗꯤ ꯑꯣꯖꯥ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ, ꯀꯅꯥ ꯀꯅꯥ ꯋꯥꯔꯤ ꯇꯥꯅꯤꯡꯉꯤ? ꯋꯥꯔꯤ ꯂꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯉꯥꯡꯁꯤꯡꯗꯨ ꯍꯔꯥꯎꯖꯩ, ꯑꯗꯨꯒ ꯑꯣꯖꯥ, ꯑꯩ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯏ꯫ ꯁꯟꯙ꯭ꯌꯥꯅ ꯑꯉꯥꯡꯗꯨꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯣꯛꯅꯕ ꯋꯥꯔꯤ ꯑꯃ ꯂꯤ꯫ ꯑꯉꯥꯡꯁꯥ, ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯈꯪꯕ꯭ꯔꯥ? ꯃꯥꯅ ꯃꯈꯥ ꯇꯥꯏ, ꯑꯉꯥꯡꯁꯥ, ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁ ꯑꯃꯅꯤꯀꯣ꯫ ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯏ, ꯅꯣꯡꯃ ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯅ ꯖꯔꯃꯅꯤꯗꯒꯤ ꯏꯟꯗꯤꯌꯥ ꯇꯝꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯐ꯭ꯂꯥꯏꯠ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯖꯔꯃꯅꯤꯗꯒꯤ ꯏꯟꯗꯤꯌꯥ ꯐꯥꯎꯁꯤ ꯌꯥꯝ ꯂꯥꯞꯄꯤꯀꯣ ꯑꯉꯥꯡꯁꯥ꯫ ꯀꯨꯏꯅ ꯐꯝꯖꯤꯜꯂꯛꯄꯗꯨꯗ ꯑꯥꯏꯟꯁꯇꯥꯏꯟ ꯕꯣꯔꯤꯡ ꯆꯨꯁꯤꯜꯂꯛꯇꯨꯅ ꯃꯥꯒ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯥꯒ ꯍꯦꯛ ꯇꯣꯡꯃꯤꯟꯅꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃꯒ ꯇꯣꯡꯃꯤꯟꯅꯕ ꯖꯥꯠꯅꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯅꯤꯄꯨꯔ ꯃꯆꯥ, ꯑꯣꯖꯥ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯛꯏ꯫
ꯁꯟꯙ꯭ꯌꯥꯅ ꯃꯈꯥ ꯇꯥꯏ ꯑꯥꯏꯟꯁꯇꯥꯏꯟꯅ ꯕꯣꯔꯤꯡ ꯆꯨꯕꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯤ ꯒꯦꯝꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯕ ꯑꯩꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦꯗꯅ ꯂꯨꯄꯥ 5,000 ꯄꯤꯒꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯀꯣꯏꯁꯟ ꯑꯃ ꯍꯪꯕ ꯅꯪꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦꯗꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 50 ꯄꯤꯕ ꯍꯥꯏꯗꯨꯅ ꯑꯥꯏꯟꯁꯇꯥꯏꯟꯁꯤ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁꯅꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏ ꯃꯥꯅ ꯂꯣꯏꯅꯃꯛ ꯈꯨꯝꯕ ꯉꯝꯃꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯌꯥꯏꯅꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯆꯠꯂꯛꯑꯣ ꯍꯥꯏꯗꯅ ꯑꯥꯏꯟꯁꯇꯥꯏꯟꯅ ꯍꯥꯏ ꯃꯩꯇꯩ ꯃꯆꯥꯗꯨꯅ ꯋꯥꯍꯪ ꯑꯃ ꯍꯪꯉꯤ ꯃꯈꯣꯡ 7 ꯄꯥꯟꯕ ꯁꯥ ꯑꯃ ꯆꯤꯡꯗꯣꯜ ꯇꯝꯅ 95 ꯀꯤꯂꯣꯃꯤꯇꯔ ꯄꯥꯔ ꯑꯋꯥꯔꯗ ꯆꯦꯟꯈꯠꯈ꯭ꯔꯒ 100 ꯀꯤꯂꯣꯃꯤꯇꯔ ꯄꯥꯔ ꯑꯋꯥꯔꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯈꯣꯡ 3 ꯈꯛꯇꯃꯛ ꯄꯥꯜꯂꯒ ꯀꯨꯝꯊꯔꯛꯄ ꯀꯔꯤ ꯖꯤꯕꯅꯣ ꯑꯥꯏꯟꯁꯇꯥꯏꯟ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯨꯊꯣꯛꯇꯨꯅ ꯐꯅ ꯀꯨꯏꯅ ꯈꯜꯂꯒ ꯌꯦꯡꯉꯤ ꯍꯣꯠꯂꯤ ꯇꯥꯗꯦ ꯑꯔꯣꯏꯕꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯂꯨꯄꯥ 5,000 ꯁꯠꯇꯣꯛꯇꯨꯅ ꯄꯤꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯅꯔꯕ ꯃꯇꯨꯡꯗ ꯑꯥꯏꯟꯁꯇꯥꯏꯟꯅ ꯃꯅꯤꯄꯨꯔꯤ ꯃꯆꯥꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯃꯈꯣꯡ 7 ꯄꯥꯟꯕ ꯖꯤꯕ ꯆꯤꯡꯗꯣꯜ ꯇꯝꯅ ꯆꯦꯟꯈꯠꯈ꯭ꯔꯒ ꯃꯈꯣꯡ 3ꯇꯃꯛ ꯄꯥꯜꯂꯒ ꯀꯨꯝꯃꯛꯄ ꯖꯤꯕꯗꯣ ꯑꯗꯨ ꯀꯔꯤ ꯖꯤꯕꯅꯣ ꯍꯥꯏꯔꯛꯑꯣ ꯃꯅꯤꯄꯨꯔꯤ ꯃꯆꯥꯗꯨꯅ ꯑꯥꯏꯟꯁꯇꯥꯏꯟꯅ ꯄꯤꯔꯛꯏꯕ 5,000 ꯗꯨꯗꯒꯤ ꯂꯨꯄꯥ 50 ꯁꯠꯇꯣꯛꯇꯨꯅ ꯄꯤꯔꯦ ꯑꯥꯏꯟꯁꯇꯥꯏꯟꯗ ꯑꯗꯨꯒ ꯍꯥꯏ ꯑꯩꯁꯨ ꯈꯪꯗꯦ ꯑꯣꯖꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯁꯥ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯇꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯆꯞ ꯃꯥꯟꯅꯕ ꯋꯥꯔꯤꯗꯨ ꯑꯃꯨꯛꯀꯁꯨ ꯂꯤ ꯑꯉꯥꯡ ꯈꯔ ꯑꯃꯗꯤ ꯅꯣꯛꯄ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯟꯙ꯭ꯌꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯑꯉꯥꯡ ꯁꯥ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯀꯁꯨ ꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯑꯉꯥꯡ ꯑꯃꯠꯇ ꯅꯣꯛꯂꯛꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯪꯅ ꯁꯟꯙ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯉꯥꯡ ꯁꯥ ꯆꯞ ꯃꯥꯟꯅꯕ ꯐꯥꯒꯤꯗ ꯅꯈꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯑꯉꯥꯡ ꯁꯥ ꯅꯣꯛꯅꯤꯡꯗꯦꯀꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯈꯨꯝꯃꯤ ꯑꯣꯖꯥ ꯅꯣꯛꯅꯤꯡꯗꯦ ꯑꯃꯨꯛ ꯁꯟꯙ꯭ꯌꯥꯅ ꯃꯈꯥ ꯇꯥꯏ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯗꯨꯅ ꯅꯈꯣꯏꯅ ꯀꯞꯂꯤꯕꯅꯣ ꯑꯋꯥꯕꯁꯤꯅ ꯅꯨꯡꯉꯥꯏꯕꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ ꯍꯦꯟꯕ꯭ꯔꯣ ꯑꯉꯥꯡ ꯁꯥ ꯌꯦꯡꯉꯨ ꯑꯉꯥꯡ ꯁꯥ ꯑꯩꯅ ꯄꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯟꯙ꯭ꯌꯥꯅ ꯉꯥꯏꯍꯥꯛ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯊꯛꯅꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯃꯈꯨꯠꯇ ꯄꯥꯏ ꯑꯗꯨꯒ ꯎꯠꯂꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯏ ꯑꯣꯖꯥ ꯒ꯭ꯂꯥꯁꯅꯤ ꯁꯟꯙ꯭ꯌꯥꯅ ꯑꯃꯨꯛ ꯍꯥꯏ ꯃꯁꯤ ꯀꯌꯥꯝ ꯂꯨꯃꯝꯒꯅꯤ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯂꯦꯞꯈꯠꯇꯨꯅ ꯍꯥꯏ ꯑꯣꯖꯥ 250 ꯒ꯭ꯔꯥꯝꯃꯨꯛꯀ ꯂꯨꯃꯝꯒꯗ꯭ꯔꯥ ꯑꯣꯖꯥ ꯑꯉꯥꯡꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯁꯟꯙ꯭ꯌꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯉꯥꯡ ꯁꯥ ꯑꯩꯅ ꯉꯁꯤ ꯑꯣꯟꯒꯗꯧꯔꯤꯕ ꯋꯦꯠꯁꯤꯗꯤ ꯅꯣꯏꯅ ꯑꯣꯜꯂꯤꯕ ꯋꯦꯠꯇꯨ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯒ꯭ꯂꯥꯁ ꯑꯁꯤ ꯁꯦꯀꯦꯟ 5ꯃꯨꯛ ꯄꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯔꯨꯝꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯉꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯨꯡꯃꯨꯛ ꯄꯥꯏꯔꯕꯗꯤ ꯑꯩꯒꯤ ꯈꯨꯠ ꯈꯤꯇꯪ ꯋꯥꯔꯛꯀꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯨꯡ 2-3 ꯄꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩ ꯆꯣꯛꯊꯔꯛꯀꯅꯤ ꯑꯩꯅ ꯂꯦꯡꯗꯕꯤꯗ ꯅꯣꯡꯃ ꯅꯤꯅꯤ ꯄꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯔꯛꯄ ꯌꯥꯏ ꯆꯞ ꯃꯥꯟꯅꯩ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒ ꯑꯉꯥꯡ ꯁꯥ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯑꯃꯕꯨ ꯁꯦꯀꯦꯟ 4-5 ꯈꯛ ꯋꯥꯕꯗꯨꯗꯤ ꯀꯥꯎꯊꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯈꯨꯠ ꯄꯦꯔꯥꯂꯥꯏꯁ ꯇꯧꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯋꯥꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯒ꯭ꯂꯥꯁꯁꯦ ꯊꯣꯛ ꯂꯥꯎꯅ ꯊꯥꯗꯔꯒ ꯄꯣꯞ ꯀꯥꯏꯍꯟꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕꯁꯤꯁꯨ ꯊꯥꯗꯣꯛꯈꯤꯗꯧꯕꯅꯤ ꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯒꯗꯧꯕ ꯅꯠꯇꯦ ꯑꯋꯥꯕꯗꯤ ꯑꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯈꯩ ꯈꯟꯖꯤꯜꯂꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯋꯥꯕ ꯍꯥꯏꯁꯤꯗꯤ ꯊꯥꯗꯣꯛꯈꯤꯗꯧꯕꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥ ꯃꯥꯟꯕꯒꯦ ꯃꯥꯅꯤ ꯑꯉꯥꯡ ꯑꯁꯤ ꯏꯃꯣꯕꯒꯤ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯋꯥꯔꯤ ꯑꯁꯤꯗ ꯁꯟꯙ꯭ꯌꯥꯅ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯂꯣꯏꯁꯤꯜꯂꯤꯕꯁꯤ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯗꯣ ꯃꯇꯥꯡ ꯁꯥꯏꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯑꯞꯂꯣꯗ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁꯥꯏꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤꯁꯤꯕꯨ ꯌꯦꯡꯕ ꯇꯥꯕ ꯆꯪꯕꯤꯔꯛꯏꯕ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ